ngarang ahingdagi churakhiba akanba nongna Imphal City gi maru oiba lambi kaya ising thumjinkhibadagi chathok chasin tawriba singda chauna akaiba pire lamdam asi khwaidagi maru oiba lambi singi manungda ama oiriba Imphal More lambi gi singjamaidagi kakwa fawbagi sarukta hojik chauna ising thumjinduna leiri makhong ani panba gari thoduna lakpa singdi gari thoba ngamdabadagi kumthaduna illaga chatpa thengnari lambi paring asigi naketa leiriba yumsing yum manungda ising changlakradra haibagi mipaiba poknare Imphal East District ki manung chana leiba Wangkhai Andro Parking gi lambi singsu ising ka hena thumjin khibadagi lambi chatpa singda chauna khudong chadaba mayoknari ichaw asigi chaitheng asi lambi da chatliba sing amadi mana masing yoliba ima ibel singdana hena chauna phangli District asigi manung chana khurai ahongai dasu lambi da ising thumjin khibana miyam da chauna khudong chadaba mayokna hale mafam adu da leiba yum singi imung da ising thumjilakpa yaure hairi akanba nong asina maram oiraga Imphal West District ki lamphel pata leiba CRPF ki camp mamangda leiba lambi ising thumjin khre Kakching District tasu ising ichaw asina maram oiraga lambi thong kaya thumjin khiduna chaunu khudong chadaba mayoknare District asigi manung chana leiba Palelda Turel gi imai wangkhalakpana miyam mi paiba poknare Bishnupur District ki mafam kaya dasu ising thumjilakpana miyam da mi paiba ama phawle District asigi kainauda leiba yum kaya ising thumjilakpadagi awaba mayoknare Imphal Jiribam National Highway gi Kotlen mapadasu lambi namthakibana maram oiraga lambi paring asida chatpa gari singda chaunu khudong chadaba mayoknare nong asi leptana churabadi hena fifam chokselakani haibagi akiba leire hairi lamdam asigi chingi district singdasu nongju asigi chaitheng chauna mayoknari khwaidagi hena sokhalaba chingi district singi manungda Senapati District yauri Senapati District ki maru oiba lambi kayada Turel gumna akanba ilega loinana ising chenba thengnari Churachandpur District tasu ichaw asigi awaba kaya mayoknari Lana sida sizinaba kuki khulai paiba singi bunker yauna Lana sida sizinaba kuki khulai paiba singi bunker kaya yauna District asigi manung chana leiba mafam kaya ising thumjin khre ising ka hena chawkhalakpa asina maram oiraga Gundung Turel gi mathakta sariba Saparmaina cycle thong chenthakhiba yabagi chingnaba leire cycle subdivision gi manung chana Konghom da leiba khul nifu rom gi oinadi lambi faunabagi pambai asi thong asi khakta oibana karigumba thong asi chenthakhrabadi khul asi chauna khudong chadaba mayoknaragani haina paw asina makhatari TZ Higher Secondary School ki principal oirambada natana mahi masin takpi tambibagi lamda chahi kunthra hena thodang lawraklabi haujingna BJP Manipur Pradesh ki spokesperson oiribi RK Pramodini Food Corporation of India FCI Manipur State ki consultative committee member oina nominate torokle FCI na thadorok order amagi matungina RK Pramodini Food Corporation of India FCI Manipur State ki consultative committee member oina nominate tore order asi khudak tagi chatnaba hobaga loinana pharmacy makhatana order ama thoktriba fawba mahakna chahi ani pugani hairi panba yabadi oja amo oina horakhibi RK Pramodini matam sangna mahi masin takpi tambibagi lamda achoba thodang loduna lakhi matik chaba oja amo oibadantana khunai asida nupi singi thak wangna thamna bhonabadasu achoba thodang lokhi tungda politics ta changduna BJP Manipur Pradesh ki Mahila Morcha ki President Oirambada Natana Party asigi maru oiba thodang kayada saruk yaduna lakhi hauzik Party asigi spokesperson oibada Natana Party asigi State Executive Members oiri loinana mahak BJP Manipur Pradesh ki Intellectual Cell ki Advisor amasuni amaromda mahak hauzik Manipur State Women Commission ki Advisory Board Member amasu oiri mahak na khunai asigi yaifanabagi damak lawriba thodang sing asi sakhangduna tongan balup kayana manapiduna ikai khumnakhre mahak na fangkhiba lemjaningai oiraba award singi manungda Vishwa Mahila Parivarna kumja lising ani ga tara mapanda lauthokhiba Mahila Ratna Award Dr. B.R. Ambedkar National Award Babu Jagjivan Ram Kala Sanskriti and Sanskriti Academy Award amadi Lion Club International na kumja lising ani ga tara mari da piba Certificate of Honor na chingba panba yai We Care Skill Solutions amadi Empower Me Foundation Institute ani na khusam naraga Manipur da Hospitality and Hotel Management ki training amadi job placement matik chana pinabagi damak Courtyard by Marriott Shillong da leiba 5-star hotel ga MOU ama sign tawnakhre Tourism amadi Hotel Management ki line da leiriba thabak phangdriba naha singda yamna chauna kanaba piragani haina We Care Skill Solutions ki MD Shriman Wangkhairakpamna phongdorakle Manipur Badminton Association MBA na sinduna Dhanamanjuri University manakta leiba MBA Indoor Stadium da numit mangani chathagadaba ahanba thongam Ibetombi Devi Memorial Non-State Badminton Tournament ngarang hodokre Badminton Tournament asida lamdam asigi district 13 dagi lakpa nupa sanaroi chahumga humfutaret amadi nupi sanaroi nifu nipan punna sanaroi
135 na event nifuda saruk yari. Superintendent of Police Sports Arjuna Awardee L Saritana chief guest oina saruk yaduna hogdokhiba tournament aduga mari lenana tournament committee gi chairman S Jugenna hai pangthokliba ahanba thongam Ibetombi Devi Memorial Non-State Badminton Tournament asi NBA ki president Thongam Biswajit ki apokpi Thongam Ibetombi gi mingda katpani. Badminton masana asi India ratanatana malemda yamna khumang chawselakliba masana amani. Manipur ki badminton sanaroi singna India represent tawduna tongan ba tournament kaya da saruk yaduna lepa leitana mingchat purakli. Masana sida Manipur ki sanaroi singna kaliba fida asi hogalakliba sanaroi singna makhatana dumak kanba ngamnabagi wakhalon. Masana sida Manipur ki sanaroi singna kaliba fida asi hogalakliba sanaroi singna makhatana dumak kanba ngamnabagi wakhalonda tournament asi pangthokpani. Tournament asi national tournament ta amukta saruk yakhidriba sanaroi singi damak akhanana pangthokpani hainasu mahangna makhata khi. Manipur gi badminton si hoji khoi gi India da natana malem gi mafam khudimakta yamna khumang chawsal lei bhai tare akhoi player sing sina adum India gi represent tawdana mangjin tharaga lakpa haiba player sing gi tung inarakadaba player sing haiba tare matung haugalaiba angang sing mayam si promotion hai tare badminton promote tawna ba masigi oiba wakhalonda under 9 under 11 under 13 under 15 under 17 under 19 the men's open adui mathak tu da veteran na haibam ko 35 40 45 50 55 60 so mind event mayam je loina mak tawe adubu mi khara su da khara yaure maramdi nupi gi player si khoi gi khachitang senior sing je khitang tang bai tare maroina leidi leraga aya mana khoi state player oiba haibadi mapalda sanaruba kangbu sing oiba haidi badminton promote tawbunina mapalda sanariba player si khaktang yahonda bai tare aduga mu handaki mathangi june gi tang kuringa mari dana state tournament ong laani adudana manipur gi miyam je loin open loin taw yaw taw Thasi kunmathoidagi kuntaruk fauba Wako India Kickboxing Federation sinduna Maharashtra gi Pune da pangthokiba Children and Cadets National Kickboxing Championship 2024 da Manipur team na tongan medal kaya lorok pangamle. Manipur gi apunba sanaroi taraga nipana saruk yakhiba championship aduda gold medal taruk, silver medal mari, bronze medal ahum punna medal tara humdoi lorok pangamki. Gold medal lorok kraba sanaroi sing asi Hungary gi Saima Sports Hall Budapest da pangthokadaba Cadets and Juniors World Championship 2024 gi damak selection tawrakle hairi. Adubu World Championship asida saruk yabada changadaba sel thomgi fifam phatabana saruk yaba ngamloidra haibagi mi paiba lei hainasu sanaroi singna phongdoknarakle. Championship asida medal lorok kraba sanaroi sing adudi angom yohenba maiteina gold medal ani, TS Kiyambana gold medal ama, Kabrabam Jamson na gold medal ama, M Wanglembi Chanu na gold medal ama, Lamabam Johenbana gold medal ama, K Chingkhai Nganbi na silver medal amaga bronze medal amaga lorokhi, Y Tomthin Nganba Khumana silver medal ama, P Niranjit na silver medal ama, TS Bajita na silver medal ama, Yohenbi Khangembam na bronze medal ama amadi T Roshan na bronze medal ama lorokhi. Championship asida Manipur team gi manager oina TS Kiran, coach oina Moirang Them Chining Khombi Chanu amadi Ningthaujam Yaifaba Maiteina saruk yari. Children and Cadets National Kickboxing Championship 2024 asida sanaroi singna medal kya lorokpada United Association of Kickboxing Organization Manipur gi General Secretary na harauba amadi thagatpasu phongdorakle.